ꯍꯧꯕꯒꯤ ꯌꯦꯡ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯂꯩꯇꯤꯌꯦ ꯏꯁ ꯑꯗꯨꯗꯤ ꯂꯝꯁꯥ ꯍꯥꯏꯔꯛꯇꯕ डायरी हेता है I going. You to your house. School suti. I go home. Then your house. You stay. You no go anywhere. And you don't come. Man story. Girls no allowed. I going. Warning. You too. Very serious. Going. My heart with my body and my English. Very bye bye. Uncle bye bye. I love you. I love you. I love you. I love you. Hey, yeah, you. Okay, Papa, you don't go. Man, koi bacha bacha tum pune hoi Papa se. Don't run through the koi Papa se. Don't pagre. Okay, Papa na I pubi kita panu mi nama diawe. Kadang kang ma pubi to. Oh, cume. Aku Papa na I pubi kita panu mi si. Aku imaga Papa ni luhong mi to. Ay pubi de. Maju kau baca ni. Nang na tum nak lepas kau ini. Cikai, nanti luhong macam ngasih buka. Aduh, wah ini huren video call taruh kene nang onda. Huren pungbaro makai ama ada nang para kat. Iya, disambut. ꯐꯣꯟ ꯄꯥꯏꯅꯔꯒ ꯇꯨꯝꯕ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯏꯄꯣꯝ ꯇꯥꯔꯒ ꯇꯨꯝꯊꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯄꯣꯝ ꯅꯠꯇꯦ ꯇꯥꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯅꯥꯀꯟꯗ ꯚꯣꯂꯨꯝꯗꯣ ꯈꯤꯇꯪ ꯂꯣ ꯑꯣꯏꯅ ꯇꯧꯔꯒ ꯃꯍꯥꯚꯥꯔꯠꯇꯣ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯇꯥꯊꯈꯤꯗꯨꯗꯤ ꯑꯁ ꯈꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯍꯩꯅꯕꯤꯅꯤꯀꯣ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯁꯦ ꯕꯦꯁ ꯀꯣꯄꯜ ꯍꯦꯟꯁꯝ ꯏꯟ ꯗ ꯋꯥꯔꯜꯗꯅꯤꯀꯣ ꯃꯌꯥꯝꯅ ꯃꯤ ꯃꯥꯟꯗꯕꯤ ꯐꯣꯔꯦꯟꯒꯤ ꯑꯣꯛꯄꯤ ꯃꯥꯟꯕꯤ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯛꯀꯧ ꯀꯧꯔꯛꯀꯅꯨ ꯅꯪꯒ ꯑꯩꯒꯤ ꯃꯔꯤ ꯀꯥꯏꯅꯔꯕꯅꯦ ꯑꯩꯁꯦ ꯐꯥꯏꯠ ꯇꯝꯕꯅꯦ ꯁꯤ ꯀꯥꯎꯔ ꯃꯥꯜꯂꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯆꯦꯟꯈꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯟꯕꯒꯨꯝꯕꯅꯤ ꯈꯪꯉꯤꯗꯅ ꯅꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯜꯂꯤꯀꯥꯟꯗ ꯅꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯂꯥꯛꯑꯕ ꯅꯣꯏꯁꯦ ꯑꯩꯒꯤ ꯄꯩꯁꯥ ꯇꯣꯜꯂꯕꯅꯤ ꯌꯨ ꯌꯥꯎꯔꯤ ꯌꯨꯁꯦ ꯈꯔ ꯍꯩꯔꯝꯃꯨꯔ ꯅꯣꯏ ꯊꯛꯍꯧꯒꯦ ꯈꯪꯉꯦ ꯍꯨꯏꯅ ꯈꯣꯡꯁꯦ ꯀꯃꯥꯏꯅ ꯈꯣꯡꯉꯦ ꯒꯥꯎ ꯈꯣꯡꯉꯦ ꯑꯗꯨꯒ ꯑꯩ ꯃꯤꯅ ꯀꯃꯥꯏꯅ ꯈꯣꯡꯗꯣꯏꯅꯣ ꯃꯤꯅ ꯀꯃꯥꯏꯅ ꯈꯣꯡꯗꯣꯏꯅꯣ ꯑꯗꯩ ꯑꯗꯣ ꯈꯣꯡꯅꯤꯡꯕ꯭ꯔꯥ ꯃꯥꯏꯊꯣꯡꯅ ꯅꯣꯛꯆꯕꯒꯤ ꯋꯥꯅꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯋꯥꯕ ꯀꯔꯤꯝ ꯂꯩꯇꯦ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯇꯨꯝꯃꯨ ꯅꯪꯁꯨ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯇꯨꯝꯃꯨ ꯇꯨꯝꯕ ꯃꯇꯝ ꯌꯧꯔꯦ ꯇꯨꯝꯃꯨꯅꯦ